Ingtharakle school college kadana office hangabse Ingtharakle Saobasu Yaowi ngara ai sairengam tai mana haibado mitop sange hai aina khangan bani hai aduyam kallaga mai imung manung gadu palle aduga toroga tanthokidi hairaga mingonda law lei tanthokwa horubadagi lan tholai nge je khangdaba mi mayam su yauri busi hairibadu mitop sange akoi si loidori na khangakpadagi tanthokwa horubadagi tawbani se aduna suguma mayam sina tonga se yam santoe ko kois aduna Sida Lakliba Kangbusidi TONGATADABA kangbu ne Sandoktaba kangbu aikoi life si state su kanba aduga aikoi gi economically fagana lakanda aikoi gi lambi thi se aikoi ngasi gi miro lamri tungi miro gi aikoi hingdaba yade semit loan economy phatraga di aikoi state to jati du chakotba ngamoi aduna economy si phanana ba kai da boda aikoi yumthong khudinda angamba mingonda dependent oidraga di aigidagi madu pot yonba horadi income aduna ni aina living standard lifestyle si quality level life pina bagidam kan ai koina ngasi hona jagdeba mayam do sarkar na paisa puthoko imung du dagi family du dagi paisa tinganda like tambados adu waragadi ngasai khar tanjaruri ba sen aduna saving dorokanda imung do ina kupam badu sekna jingana kupangame upak na kharam badu laibak na kharam badu York na kano na ko check na khabanga me adamai to na gari scooter tonga madu car macha ma to mangam ga adu ki lifestyle tu madu tongna bui dam kana koina macha sarkar na men ba hois